School games yawa lakhiba Rajasthan ki team dagi Kuki Millitantsing Lemna Chindol da sel laukibagi wathok thorakle. Imphal da hojik chathariba 69 suba National School Games ka mari lainana games asida saruk yawa lakhiba topa state singi angang singi security administrative management gi ahoba kaya leibigi achoba wathok ama lakpagi mathakta Manipur gi chahi ahum fajilaklaba irang asigi marakta Rajasthan team dagi Kuki Militant ni haiba singna Lemna Chindol da nam haduna sel laukibagi wathok thorakli. Rajasthan dagi games asida saruk yawa lakhiba sanaroi kangbu amana makhoigi imung manunga loinana video gi Kuthangda fongdokpa wafam ama tongan social media platform da viral oiba thengnare video aduda sanaroi amana pendaba fongdokladuna games asida Rajasthan state ki oina trophy kaya lawrabasu naha oiriba sanaroi sing asibu thawoi wawoidaba amadi mayumda hannanaba honabada imung manung amadi mama mapa oiba singdagi mateng namduna lawhalli haina maral siri video adugi matung ina Rajasthan dagi apunba school tamniba mahero yankhai gani thoina national level competition asida saruk yari team asidagi nupi machagi team na wusu masana da hanba position nupa masagi team na ani suba position tabaga loinina Rajasthan team asina overall ani suba taba ngamle adumoinamak team asigi sanaroi singna mayumda halan khinabagi damak subnagi sanaroi kunga marigi train ticket thorang tawduna lemhoriba sanaroi singi damak mayum hankhinaba confirm ticket fangnaba thorang tawbidri haina team gi mihut amana fongdorakli pikliba sanaroi singna kanna honaduna fangliba trophy sing asigi ijat kari amata Leitrabara haina hangladuna national level da state amagi mai purakliba sanaroi singbu ikai khumnaba watpani haina pendabasu fongdorakli team asiga loina rakhiba parent amana video aduda fongdorakpagi matung ina makhoina competition asigi damak Imphal tamna lakhiba khongchat adugi lambida Kuki Millitantsing chingnaba Meeoi kharana lambida khamduna Lemna Chindol da kihan khangan khiba amadi sel gi demand tawrakhi haina pendaba wafam kaya su fongdorakli Rajasthan gi wusu team da Kuki Millitantsing namduna sel khai khibagi wafam asi official oina team asigi luchingba amadi team asida saruk yariba singna championship asibu silli langliba state youth affairs and sport ki mari leinaba authorities singda complaint tawrakhiba leite amadi Rajasthan gi team asina championship asida saruk yaringai matamda su thogdo dugi matangda marik chumba paudam pirambasu leikhide haina State Yas ki director na fongdorakli Yas ta thogdo asigi matangda official oina Rajasthan gi team na fongdoklamdrabasu thogdo ama thokre haibagi pau so moto oina lauduna thogdo adugi matangda mari leinaba police ki investigation sing tawnaba thorang tawba haure amadi Rajasthan gi team amadi team gi luchingba singna su chathagadawriba investigation asida justice phangnaba cooperation piba mathau tai hairi lengangna Kuki da ngam lauraga wari sanana bakaurakpada naga singna yakidre thangboi kip jen fabagi mahuta naga singna themba yaningde Nagagi lamkai manungda Kuki len thazilamba amasung potchai sing mang tahalamba singda action amata laudana laingana Kuki singda ngam lauraga wari sananaba kaurakpada naga singna yakhidre thaudo aduda chenariba KNFP UPF ki maruiba misak thangboi kip gen phabagi mahuta naga singda themnanaba honarakpa yaroi haina Foothills Naga Coordination Committee FNCC na yaningdaba fongdokre FNCC na Kuki singi mathakta chathariba khongjang asigi matangda hokhiba January 13 ta Manipur lenga ki Joint Secretary Home Dr. Mayengbam Betona FNCC convener amasung secretary da ngase yupung 13 taba matamda Mantri Pukhida leiba Manipur Secretariat ki South Block to wari sananaba aiba cherol thaduna khangalakhi hairi FNCC ki secretary Robin Kabuina lenga ki commissioner home da ngasi pisin ki cherol amada hai lenga ki maikai digi wari sananaba khangalakhi badugi matangda Joint Tribe Council amasung executive singa kupna khanaraba matungda lenga ka wari sadana bagi firep asi lobani masigi maruiba maramdi mamang chai August tang ni pana khuyek pina khiba point ahungi memorandum of understanding adu Manipur lenga na ikai khumnaba ngamdre loina haukiba tang taraga ni thoi amasung taraga humdoida Yengo Naga village ta thokiba pamdo thogdo aduda mapung oina chenariba KNFP UPF ki kedar thangboi kif gen fabagi mahut victim oihoraba singa wari sanasi haina kawrakhibasi maram chade leiriba phibam asida lengana Kuki furuf amadi lona yadaba militant sing asigi maikai da leptuna makhoigi mahut sinaba honabagi mamitai karigumba wari sanasi hairabadi thogdo aduda chenaba mara leiba Meeoi sing hana fagadabani KNFP UPF ki kedar sing na haukiba tang taragani thoida Yengo Naga ki khunja sing da aki akhang pirambadu criminal gi thawung oiba maramna IPC ki tongan ba section singi makhada chairak pifam thoi masina pumna maklaingak na khanglaba sumatik chaba legal action amata ngasi fawba leitri hauzik oiriba phibam sing asi kupna yenglaba matung amadi rule of law mapung fana chana handriba fawba amasung mara leiba singi mathakta action lokhatriba fawbadi wari sanaba sida saruk yaba ngamloi hainasu FNCC ki cherol amana lenga ki mafamda khanganki president rule gi matamdi loisilakadare center da Manipur da miyam gi lenga ama semnabagi lambi yalibasi luching bakhanba ngamdaba na mami samni
Manipur State thamliba President rule asi loisilakadaba tha faraktre adubu Central BJP lengana Manipur gi oina popular government ama semnaba honariba asi matik chaba chief minister oigadaba luchingba ama khanba ngamdabana maram oiraga government manglan asi mami samna uri India amasung Manipur gi political analyst singna pirakpa mot singi matungina BJP Central lengana Manipur da anauba popular government ama semnaba changsilakliba khongthang asida Kuki Jo group singna Central government da taliba separate administration ge aiba insurance pinaba taksilakliba sina central government ge apamba Manipur da popular government ama thambagi manglan asida yamna chauba panba ama piduna laklei Housing Manipur State Central Government na PR thamduna Manipur Legislative Assembly asibu suspended animation thamliba sigi aroiba matam mathang thagi February 18 dani maram asina Central Government na thamliba PR asi loidringai manung fawada Manipur da popular government ama thamnaba tangka kaya da Ministry of Home Affairs ki mateng lauduna maitei amadi Kuki gi MLA sing unaduna state asida oiriba phibam sing review tawduna lakli nakala maramda mamang sahi gi December thada Ministry of Home Affairs ki secretary notice in charge AK Mishra na Meeoi tangbol lauduna suda laiba Kuki Millitantsing leader sing amadi Kuki MLA sing apuna faminaduna Manipur gi oiriba phibam asi khana khibaga loinana mifam aduda saruk yakhiba Kuki gi CSO gi leader amadi Kuki su group ta laiba Millitantsing leader sing na 2027 gi February natraga March ta pangthokadariba Manipur gi assembly election mamangda Kuki jogi oiba separate administration union territory with legislature pigadabani hana taliba dimana sigi return assurance pigadabani haina chap yungna leptuna leiri yamna luribadi BJP gi MLA gi marakta faction tabagum leiduna Manipur da anauba government ama semada pamnadaba yawba amadi chief minister oiningbagi makhoi masal tharum tawduna leiba asi Manipur gi miyam amadi central BJP lengana su khangba ngamle central BJP government na pamlibadi Kuki MLA sing yauna amaitei MLA sing apunna amato oina anauba sarkar semningbagi kholaw lawrokpa aduni adubu hojik leiriba phibam asida maitei gi BJP marak fawbada amato oibagi wakhal fawba ngamjaga hojik khatnariba kangluf ani Kuki amasung maitei gi legislature singna kamdawna amato oina chaminagadage haibasi su oithokpada waragadaba amani Kuki MLA tarana Manipur da anauba popular government ama semba pamlabasu MLA sing asigi madhakta su da leiba Kuki Millitantsing amadi tongan ba Kuki civil society organization singna phongna kihan khanganduna thingba leiba maramna hauze Kuki MLA sing asi haifam tawfam khangdana tumina leiriba si central BJP leader singna party gi oiba kanglon sing MLA sing asida matam chana chalhan dabadagi thokhibani hainasu analyst singna mot piri China na malemda amukta laikhidriba nuclear power plant semgatli China na malemda ahanba oina hybrid nuclear power plant semgatpa hokre nongpok thangba China gi Jiangsu province manung chanba Lianyun Gang city da project asi paikhatpa hokhibani taraga manga suba chahi manga gi thorang makha da paikhaliba nuclear power plant semgatpa gi thorang asi da pressurized water reactor amadi high temperature gas cool reactor sijinari nuclear power plant asina mai marang kaina puthokpaga loinana industry gi lamda kanaba thodang lowgadawri tangkak ani thongna paihat kadawriba thorang asigi ahanba tangkak ta China na semgachaba third general nuclear technology sijinaduna khwaidagi inau noba makhal gi reactor ama semganaba honari project asi hek loisilaba matungda koila amasung singmai thabagi chang hanthanbaga loinana atmosphere da yawba carbon dioxide ki chang hanthanba ngamlagani project asina maram oiraga nuclear energy gi lamda malemgi mangjil thaba leibak oiba ngamlagani hairi bi sembada special contractor bu oirabadi lupa crore tara fawbagi thabak paibagi ayaba piragani lambi sembada special contractor bu oirabadi lupa crore tara fawbagi thabak paibagi ayaba piragani haina public works department ki chief engineer Chongtham Biswachandra na phongdokre wafam asi All Manipur Contractor Association Forum na sinduna PWD Jubilee Hall da pangthokhiba PWD gi nauna chief engineer oina thaupuraba Chongtham Biswachandra okpegi thoramda mahana phongdokhibani mangna makha tana hai CPWD gi manual da khumang chawsin khraba state singi yenglaga sembana Manipur da chatnaba wabana local contractor sing thabak phangdaba kaya yawrakle thabak phangdaba contractor masing hantharakmana chahi kharagi matungda local contractor amata lerak loidabagi fibam da lakpa CPWD gi manual samdoktuna local contractor sing upgrade tawnaba honari phongdoki thoramdu da association gi president Laishram Guni PWD gi additional chief engineer Wandang Ngangom senior na chingba saruk yakhi
MBBS Meeoi Otpi Nabibagi Matik Chaba Thabak Lokalagani Rims ki Director na Medical Students Sing the Fazadaba Wahai Wata Sijinakiba Amasung Kihan Kibagi Watok Namfuda Namtakiba Amasung Director Gi Mayokta Protest Orba Meeoi Otpi Nabibagi Matang the Matik Chaba Thabak Lokalagani Haina Lona Think Kraba KCP Information and Public Relation Secretary M Punsiba Maitena Thadorok Pacherol Amana Haidi Cherol Asi the Hai Mamang Chahigi Meda Rims ki Director na MBBS Tamliba Meeoi the Yamna Luja Daba Wahai Wata Sijinakibagi Watok Aduga Mari Lainana Meeoi na Yaning the Fongdok Narak Leptri Watok Aduga Mari Lainana Yamna Ngningai Oribadi Director na Meeoi the Luja Daba Wahai Wata Sijina Duna Chaikibagi audio visual proof Laina Log agency Amatanasu Moto Action Lokut Kidaba Sini Lamda Masibu Chentan Bawato Ama Amuhanaton the Nava parties in a local Kongtang Kuding Makta Labak Miam Tawai Hakchang Yauna Sogot Piu Heidi Tuarchan Proda Labor UK Enegi Kem to Guy Cray Kuntraga Mato Emasung Kuntraga Taruk Suba Sam Rifles Amadi Taraga Mato Suba Pera Special Force Kapunmati Mamana Tha Sigi Taraga Tarukta Tuarchanpur District Henglep Subdivision the Counter Insurgency Operation Chathakre Haina Police na Fongdorak Papao Amana Haidi Police ki Pau Matung in Tuarchanpur gi Henglep Subdivision gi Kolchung area da UK Enegi Kader Sing Lairi Haiba Akhanaba Pau Ama Fangbadagi Operation adu chathakibani makhata na chathakiba operation adu da UKNA gi training camp ama masak khangdoktuna mafam adu da red chathaki adu moinama Assam Rifles amadi Para Special Force sing mafam adu da lakle haiba khangbadagi Kader Sing adu camp adu thadoktuna chenkhirami mafam adu dagi improvised explosive device taraga manga local made single barrel rifle nipan local made carbine mapan amasung 151 mm gi high explosive mortar bomb yauri hairi masiga loinina lanmi gi uniform boot belt amasung atopa polam kaya su phangki fagat ki ba polam sing adu Henglep police station da FIR ama panbaga loinina Bharatiya Nyay Sanhita Arms Act amasung explosive substance A ki makhada register tawkhre hairi loinina militant sing na saramba kem adu manghan tahan ki hairi MLA sing na awaba fongdorakli Manipur ex MLA Welfare Association na Manipur Legislative Assembly da Konthauzam Assembly constituency de gi tamari rakaduna minister oiramlaba Henam Lokhon Singana Laikidabada Awaba Fongdorakli Association Asina Thadorokpa Awaba Fongdokpagi Cherol Amada Laikidraba Lokhon State Asigi Minister Oirambada Natana Tongan Bamaru Oiba Portfolio Sing Pai Duna Miamgi Seba Tauduna Lakibani Association Asina Lokhon Singana Manung Matam Chadana Laikidabasi Lamda Masiga Choba Mangjaba Amani Mahana Laikidabada Imungi Awabada Sarugyari Hari Indo Myanmar Ngamkai Fencing Kaba Lepnaba Myanmar da Best of Naga Nupiluf na Apil Tawragli India Lengang na Naga Miamgi Puwari Nat Amasung Imung Manungi Mari Sing Tugaire Loidina Naga Lamdam Sing da Chathariba Ngamkai Fencing Kabagi Thaba Athuba Matamda Lepiu Haina Myanmar da Best of Nupiluf Stern Naga Women Association ENWA na Fongdoragli ENWA gi Cherol Asina Hai India Lengak na Naga Tabalam Singi Manung Chanba Nampong Pangsau da Ngamkai Fencing Kabagi Thabak Leptana Chathari Pangsau Sahar dagi Hauduna Tahaw nang Wan Khungang Faubagi Lambi Sembagi Thabak Loisinkre amasung Hojik Fencing Khaba Hore Ngamkai de fencing khaba asina chahi cha kaya lamdam asida hinglakliba naga miyamgi puwari nat amasung imung manunggi maribu chawna akaiba piri asiguma thawong asi India lengak na lamdam asigi miyamgi hak Yellow mi singi hak amasung democratic rights sing thugaibani India gi thawong asibu yaningdaba fongdok tuna khongjang jangsilagani khongjang asigi saruk ama oina ENWA na January 20 da pangthokadariba Nampong Festival da Naga nupi sing na saruk yadana baso apil tawragli loina na Naga gi lamda border fencing kabagi thabak sing ase athuba matamda lepkadabani haina su dabi tawragli NFR na December da lupa crore ahum rom gi drug yaw na fagatki North East Frontier Railway NFR na mamang chehi gi December tha da lupa crore 3.13 rongi ganja heroin brown sugar amasung cough syrup fagat pangamki masigi mathakta thodok sing asida chenaba Meeoi taraga humdoi fajinki loina ticket yaudana train tongna honaramba Meeoi chahumga kunga manga fajinki amasung fine oina lupa lakh 4.85 loki haina NFR gi chief public relation officer Kavinjal Kishore Sharma na fongdoragli mahang na hai NFR na December thagi manung the Railway Police Force RPF na huranbaga mari leinaba Meeoi taraga taret fajan ki lupa lakh 2.22 rongi mobile phone taraga taret fagat ki RPF na Guwahati Railway Station da tunnel number 13125 ta tongnakpa naupubi nupi ama kanki masigi mathakta angang naupubi ahum asoy angam yaudana angang unahan ki hari Maligaon da headquarter oiba North Frontier Railway na kumja 2025 ki December thada mal than bigi thodang angak pamong de hengal hanki tha sigi manungda jona sida mal puba rek 1287 than ki masi kumja 2024 ki December thada changdam na bada chada 8.7 hengalabani tha sigi manungda NFR na maru
oina chana thangnaba polamsing haibadi FCI cheng chini thum thau mahai marong har cement gari sing supply leptana chathaki NFR ki Chief Public Relation Officer Kapinjal Kishore Sharma na hai Assam da reg 689 than ki masigi manungda 351 na maruiba polamsing oiki aduga tha sigi manungda Tripura da 106 Nagaland da 23 Arunachal Pradesh da Mapan Manipur da 23 Meghalaya da ahum amasung Mizoram da 22 than ki masigi mathakta NFR gi makha da leiba Nongchu Bengal da reg 225 amasung Bihar da 187 than ki hari Iran gi track down the Meeoi 16,500 laikidre 3,30,000 so create report Iran gi handa ki iho asiga mari lainana chawrang na Meeoi 16,500 laikidre amasung Meeoi 3,30,000 muk so an kre haina laiba asigi manung da laiba doctor sing na semba amasung The Sunday Times na phongba report amana phongdo kre adubu Iran lengang na internet thingjil lakpana maram oiduna mapan gi Meeoi sing na policy mapung fa na chumbra haina check tawbada awaba mayok na rihari report asigi matungina doctor sing network amana khomjilakba data sing matung ina so pan nang khraba Meeoi sing manung da ayamana nongmaina panba yauri Meeoi cha kaya dagi lising kaya mapung fana mit ki mangal uba fangraba mit tang ba haibadu oire maru oina mit ki hospital ni pan amasung emergency department taraga taruk dagi khomjilakpa pawgi matungina asopan nangkraba Meeoi 3,30,000 dagi 3,60,000 fawba oigani hari Iran gi supreme leader Ayatollah Ali Khamenei na tha ahumgi mamang da haukiba iho asida Meeoi lising kaya laikidre haina ahan mathang janumita phongdoki adumoinamak mahangna hingsa gi thodok sing asigi damak iho tawriba Meeoi sing amasung mapalaiba ki maheroi sing mumaral seki Dr. Singh report asina hari badi laikhidraba Meeoi masing asi Iran gi chahi 94 ki puwari da hingsa gi thodok ta masing yambani laikhidaba sing manung da ayamana chahi 30 gi makha da leiba naha sing na masing yami Iran German gi mit ki doctor amasung Munich Med ki medical director professor Amit Prasantana The Sunday Times da hai January 9 dagi Iran gi internet kakhraba matung da doctor sing na Starlink satellite terminal sing sijinaduna paw sing asi puthokibani mahang hai doctor sing na makok ngak amasung thabak da nongmaina kapa amasung atopa sokpa Meeoi sing bulayingli Meeoi 700 tagi 1000 faw bada mit nama uwa fangdana Meeoi sing oiki Tehran gi mit ki hospital ama khakta da mit da so open nanglaba Meeoi 7000 hena layengki medical sourcing na hai matik chana fangdabadagi Meeoi khara laikhidre security force sing na matam adu da EP bathingki masiga iroina na Meeoi kayagi maya mamaida security force sing na building mathak sniper sijin aduna nongmai kap ki hari Iran ge authority sing na ihawase America amasung Israel yaw na mapalai bak sing maral ni hari ihawase December thagi aroibada semilon gi awabadagi haukiba amasung laibak sinba chandokhi human rights activists sing na amasung medical professionals sing na haibadi laikhidabagi masing asi masidagi su hena yamgani maramdi Miyamna chap chaba paw fangdabana maram oiduna achumba masing mapung fana khangba ngamdri hari SSLC exam loidri fawba harau kumai amata pangthokpi ganu KCP lakliba February 18 dagi haugadoriba HSLC exam asina maram oiraga laiba miyamgi apamagi matung ina lakliba January 20 dagi March 23 fawba karigumba harau kumai isai lilana chingma khudingma amata pangthokpi danaba Revolutionary Government of Kanglaipak Communist Party KCP gi Secretary Publicity tabungkhok maitai na khuyek piduna press thadorokpa cherol amana khangalakli cherol asina hai karigumba haribo afam asibu thawoi usitana chatharak patarabadi personally oina yelhomi maru oina mitai singmu malem asidagi muthanaba kanglu furuf natraga organization amani haina lumna lobada natana ahakpa cherak pirakpa matamga miyamna lobiganu mateng pangbiu hari Cherol asina hai adubu yamna maruaiba laibaki tawdaba yadaba oiragadi party gi Polit Bureau members singi warif na aroiba oigani Facebook WhatsApp singda thengnaba wafam amatang miyamda thamjage haribadi lakliba January 20 da laibaki damak thamoi sengna mateng pangbiriba Indigenous Peoples Protection Committee IPPC na organize tawraga pangthokani tawramliba Indigenous People Campaign siliba sida akaiba pibagi damak lupu warobiganu hairagli Manipur na ngasi khamtheng na wariba si loisinaba chumba mihut sing thambagi tangai fadre Maheshwar NRC 1951 chatna dana census thikhrabadi chahi sigi matungda aina yadana changlakhiba mitop sing legal oigadoribra Manipur gi afaba amadi miyamgi oiba thabaki damak Delhi ga muknaba ngamba luchingma mathau tai haijaduna nonjaduna leiraga thabak amata onthokdana leiribasi ekhoi gi mangjabani haina RPI athawali gi National Secretary Maheshwar Thaunawjamna phongdokre wafam masi Training Development Club TDC mayang langjingna sinduna club asigi ground da chatharakiba 9A side open football tournament loisinbagi thoramda phongdokhibani thoram maduda thoiba mithunglen oina saruk yakiba
Maheshwar Thongmawjamna makha tana hai state asida palamba ruling amadi opposition oiribasingna assembly mifamda ama toina khuyek piduna taksinkiba wafam kaya ngasi fawba thabakta onthokduna lakli. Kuki khulai paibasinga leinariba su lawthoknaba amadi ST listtagi ani kuki tribe haiba wafam channadanaba puna taksinki adumakpu madugi matangda leptuna deligi luchingbasinga thengnaba ngamdabana ngasi fawba thabakta onthokduna leiriba si taksinkhibagi wahanthok leite haiki. Mangna makha tarduna hai lengak semgadra semloidra haina charang naringai chero asida mikok thibagi thabak chatharagani haibagi wafam amalakli masida NRC 1951 chana handana census tawkhiba thoklabadi chahi asigi matungda narolda aina yadana changlakhiba yamlaba illegal immigrants sing asi legal ohengadoribra hangki. Manipur na ngasi khamthengna waribasi loinaba achumba mute sing thambagi tangai fadaba leiri haiki.